Anganba matamdagi miyoibana chaukhutpagi lambida sangsilakpa matamda yot chungba hairakpa amadi yotki polamsing saba hairakpa asina chaukhut lamjelda khumang yangsilhanki. Manipurdasu anganba matamdagi yot chungduna aikhoi mitei phurupki tangai phadana changbu polamsing amadi sa landa sisinnagadaba khulaising yotna saba hauki haibasi ariba lariksingdagi khangba ngami. Masiga loinana mitei phurupki lining thau lairembi singi wari singbulda lining thau khamlangbana Manipurda yot chungki haibagi wari su ngasi phawbu wari nari. Akasbani Imphal-gi pau kangbuna Nomaijing numit khudingi pungpham masida leptana sandokchariba akhanaba thoronggi saruk ama oina ngasi puduna lakchari Manipurgi Puwarida yot chungba madi yotki polamsing saba haukiba. Manipurgi Puwarida atingkok guru sidabagi yadagi thorakhiba lining thau khamlangbama madi Manipurda yot chungba haukibagi naknaba mari lainabagi wafam aikhoina thengnari. Lining thau khamlangbana takhel laibak haujikina Tripura hariba lam asida lal lumba oina yot thiba chatki. Mafam aduda yot phangdabadagi lining thau khamlangbana ibendau sija kalika lairemabu loinabi oina lauduna mitei laibakta halakhi. Masigi matangda layamna lining thau khamlangbabu thongnang marai pungda tenau yot thirubabu tenau yot phangdabawo taloi tubu phangbawo haina pauro tawduna noknei. Tungda lining thauna mitei leibaki tungan tunganba mafamsingda yot thiki thaubalda yot phangduna mafam aduda khundaduna yotchung yotcha tambiduna laiki. Adubu thaubalda mapung oina yot phangba ngamdabadagi ibendau sija kalika lairema madi manai masal singaloinana makha tana yot thirakpada kere singda yot phangki. Mafam aduda laiduna yotchung yotcha tambiduna laiki. Lining thauna lusingba khongbu adu kakchengi matawgum yot thiba lakhi haiduna mafam adubu ngasi phawba aikhoina kakching haina khangnari. Atopa Puwarigi tangkak amada nongda lairen pakhangbagi machanupa iningthau khui tompokna kakchingda yot chungnaba mitei sing khunda laita hanbagi wafam mitei ningthorol haiba lairik asida yawbu thengnari. Mataw asumna Manipurda ningthau loyumbana panba matam ing kumja lising machama taradagi chanakhiba loyumba sinyenda sagai yumnaki matung inna masil haibadi sinpham yanthokpu matamda thangjam sagaibu thang sagadabani haina masil haibadi sinpham pibagi wafam leiri. Masiga loinana apokpa salam len puya chada laihui puya phambal wangol chabok wangol puya na singbada Manipurda anganba matamdagi yot chungba madi yotki polamsing saba haukibagi wari wakhong thengnari. Manipurda anganba matamdagi yot chungba madi yotki polamsing saba haukibagi matangda Manipurgi ariba lariksing nainaba masung aiba kakchingdagi mayang lamam Gaurachandrana Akasbani Imphal-gi pau kangbuda asumna hai. Yusung yosai thabak achi lining thau khamlamna yanana haudoi. Yusung yosagi thabasi takhel leibakta toromni. Lining thau khamlamna yusung yosaga mari lenana Manipurgi yosungba horai. Yochungna chamba kusu khulaisingdi yochungna naba sum pham amasung nungthen chaina singbani. Yusung yosagi hiam ama oina thang saba yot chabagi thabak thoramsing kakchingna pangthoktuna lakhi. Manipurda yot puthokibadagi nunggi juk loikhiduna yotki juk lakpadagi anaubu puwari ama lakhi. Mamangda taunaramdaba anaubu makhalgi lau amadi yumkai shabada yotki khusu khulaina singba sizinaraki. Masiga loinana mitei phurup aikhoigi Puwarida matik mayai lairaba thangsing laikhibagi wari lairi. Ing kumja chani humpumari dagi chahum humpumari phawbuda pankhiba mitei ningthau tauthing mangda ima laimaren sidibina nungchamba haiba thangasi pikhi. Atopa mitei ningthau khumombagi haktakta matik mayai lairaba thangasi pikhi. Adubu laibak miyamna iningthaugi maming lauduna thang khumomba haina mingthonki. Mitei ningthau charairongmana wanagi maung manba matik magul lairaba khunkhomba hariba thangasi saki. Mataw asumna Manipurda yot phangbadagi mitei phurupna sagol lanmigi arambai machin yauna matik mayai lairaba khuchu khulai kaya sakibagi wari ariba lariksingda thengnari. Yot chungba madi yotki polam sabgi maru oibu mafam asi kakchingda oiramki.
अदुबु इंग कोमजा लिसिंग मचनिपान मरफु तरा माथोइदगी लिसिंग मचापन निफु माथोइ फावुदा पानखिबा निंगथौ चुराचानगी हाक्तक्ता थोखिबा खोंजाई लानगी मतमदा कक्सिंगना साबा योटना नोंगोइ मसक हाइबदी मरु ओइदुना लान हौरक्लिबसिंगदा पीरे हाइबा अरानबा पाव अमा निंगथौदा यौखिबदगी कक्सिंगी योट चुंगबसिंगबु निंगथौगे याथंगदगी फू चैबमदी लुपा लिसिंग मरी नमदुना कोंहनखिबगी वारी अरिबा लाइरिकता थेंगनरी अदुमकपु कक्सिंगी योट चुंगबसिंगना मखा ताना सिनफम मसी सुदुना लाइकी अमदी कोनाथंगदा योट के पोलम साबगी थबक असि मणिपुर की अतोप मफमसिंगदा संदोरखी मणिपुरदा योट के पोलम सिंग सारकपगी मतंगदा मणिपुर पंडित लोइसंगी पंडित ngari yanbam khomana asumna hai lai hakki salai sigi thangda laiba adagi lai hakk aitare koina khamlang musina hena even mapan ngabau samnara aga mangi yot sungni thabak je hena expand torpa manipur sta yot ki thabak je hena sinara koina kakching yoti khalongba khamlang mati yot pokpa mana market se chawhal lambani khamlang musina adugi mamangda yot subasidi manipur da yot sure ba subudi yot makhan mayam lay manipur da khalong yot asina yot chamne masida temper yaudaba kogi hapchali gai yot onjan ba leibak si ka thengna ba matamda magi yot ki saruki expand to thorpa calling moi kari oi ngang leibak si yot onjan ba yamaina manipur da iron ore dei bang phom sing se khamlang ba sin loi chatlamme thiramme moina chatpada yot ki jaisu mo pairaga chatle chatpa matamda pareng oina moina chatpa se akogi kanoda one line chatpa nataba line gi oraga phaina chatpa agi mapana mina ne taba chak 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 thilaga yenga iron ore si thiba chatpa aduna moi ka keng tamna chatle hena kakcheng haina haibdi kakcheng haigirne haiba sudai aikhoi mitai phurupna anganba matamda yot chungba madi yot chaba matamda lining thau khamlang babu khurum jaduna ibudau khamlang ba yot pokpa nungbu thum tupugum tuppa yot pu sagyam saibagum saiba haiba laishona se sonai yot chungba matamda maitan kharoi phamthin sei yomkhom sei checkup maithin sei na singba sijinarami aduga yot ki polam sing saba matamda maihum uchong phibun wagi leirang utong nungphan checkup nungthang na singba sijinai manipurda anganba matamda yot ki polam saba da changba machak singi matangda apok salamlen puyada asumna iri checkup ti khut oine nungthang di khudum yetne nungphan di khubak animak ne mai di singkha ne numit taret mana thamlagaba adubu makhoi taret mana laure aduga thang sare thangkok di kaubruna oire thangkhum di leichin ne thangli di nungsit na oire mitai ningthongna phambal kabada yot ki oiba polam khara sungsoi soidana yaugani laipaki irat thongni da yot na saba khuchu khulai yaugdaba yadaba su leiri sugunu gi nungthong irat pasi yot ki pawrol yaugdaba yade mataw asumna mitai phurupka yot ki polam sing asiga anganba matamdagi sagon aduna lakhi hiram asigi matangda manipurda yot sungpagi lamda thijinba dr md rehajudin sheikh na asumna hai manipurda yosung yosa harega khanariba kogi yot karamna lauthoi aduga lauthoaba yot tudagi matamduda ningthauda karida kallerga madai thangnung saraga kedoraga madugi managa phangba khotpagi wari si akoi manipurda dum lei atai mafamda leibagumna maruina kakchingda hojik si kakchingi miyamna lai harauba matamda moina lining thau khamlang base yot ki lai haina su khangnai lining thau khamlang basna yot se puthorami sini kakchingi miyamna launari ba wafam se adubu hariba yosung yosage thabak ase ya matamdi yam puine changna honaraga akogi magi product haijagadra pothok asina yam pikna phangbani na profitable oirakta mitai phurup ke anganba matamna saramba thangsing makhok panba se chanaramde adubu makhok panba si kona di chanarakki mitai phurup ke salai taret ki maming amadi masak tongan tongan gani ningthaujana sijanaba thangdi chakthang angomna pukak thang luwangna thang tontumpa khumanna thang tonkakpa moirangna yenba matok khabangan mana laithang chinaiba amasung sarang laisang themna khulthong thang sijinai loyumba sinyanda thangjam sagai da thang sabagi sinpham yenthokibadagi thang sabagi thabak ayamba sagai asigi miyoisingna tawduna lakhi ngasidagi chaurakna chahi chamngaronggi mamangda Thobal jilagi manung chanba Thobal laisang themdagi miyoi kaya wangkhai thangjam laikai da laktuna thang sabagi thabak tawki thangjam sagai gi thang saba miyoi singi khut sa haibabu matam matam gi oina palamba ningthau singna sakhang baga loinana
sana konungi maru oiba polam sing sabada thangjam sage gi miyoi singbu mateng panghallami Sri Sri Govindaji mandir da sizinaramba kangsi sing saba matamda thangjam gi miyoi singna ahibam sage gi mateng pangkhibagi wari su leiri masigi matangda wangkhai thangjam laikai gi thang saba chawtona Akashbani Imphal gi pau kangbuda asumna phongdore e Barter system da nang yum chabire ai sinjeng chabiyo haire yum chare miduna magi sebo saka ani hungo sure thama sugesu kuni sugesu sinjeng amu khakna yumjamandu adedi sinjeng mo value ji kyam wangage maban kyam jangargo mite sinjeng ase somdejo nanda ba somdejo nandaraga smaina ma yado smai pale ba thang saba matamda honglakliba matamgi yawolda anoba khusu khulai kayagi mateng phangduna ngallingi matamda saramba thang sarambagi mawongdagi hojikki matamda thang sabana khara khajik laithok halle adu moinamak technology chawkhlakpagi yawolna lamdam masigi ariba sinpham singda tapna tapna saitheng kaya su pirakli hawkiba matam khara sida law lokpa matamda law khawnuba machine pak sana sijinarakpadagi law khaw thangon yonbada sittabagi awaba thengnarakli masigi mathakta yumthong khudingmakta chak thongnaba gas connection leina khibadagi chak thongnaba singkhaibada mapung oina sijinaramba singjang sarabasu yonbada sitpagi changdi hantharakli hiram masigi matangda wangkhai thangjam laikai thang saba thangjam achaubana asumna phongdokli kalai thangi mamagi khabangamba dingthokja ringmangang luwang kuman tharang le changthem kaina mamagi thangi gi mong ja mum loina khene hang jamaga mamman di adagi lightin tawraga khoyamnaba do sagi lambangi adagi lai harawraga magi salai thangdu mamagi salai du kachabani witi salai thang khal kanari adu mangai aduga atei tei thang din loin down tawreda akoina sahi kun mukti thabak thurukpudu aya hakini yot kilo dal pamari pirambadu hujikti kilo da marfuga pisale je yuji sahi humbumuk sujale si chai ni pumu thurabane tabakche yochi akoina ham surpuril pamari de lomo hujikti marfuga pisale ni kilo da amatum tanghal e pose adigi sippa market ju siti adigi gayenti gachi chekelingi leide ga mare khai ga thangon ga sa mi ari bom de ju khai ga thangon sari mi hujikti pati thore pati de pat par ka ga sare adigi thangon sari busi hujikti ka to set ko na mamang de kha silami adigi hujikti machine nu sil mayam se lak de ji pose setre ba ta lawgi tabakki adigi singjang bhangi gas lak di singjang ji setre hujikti honglakliba matamgi yawolna purakpa anau technology sing sizinaduna phajaraba thang makhal kaya machine na saduna puthoklabasu mitai thangna Manipurgi Puwarida lorkiba chawraba thodang sing adubudi aikhoina khak kauthokpam thokte Manipurna chahi lising ani henna maning tambalaibak ama oina palakkibada aikhoigi khudhaiba ipaipu singna saba thangna chawraba thodang lorki asigumna mitai phurukki ipaipu singna lamdamasida yot chungduna amadi yotki polam sing saduna phurup asina marom dom lepchaduna hingba ngambagi khudam aikhoida pibiramki maramaduna laibak amagi ning tamba ngakpada achaubu thodang laurakkiba mitai thangi waridi miyoiba khunaina leiriba makai mutnaidana lehauragani matang asida Akashbani Imphal gi paukang munu puthokpa akhanaba thoram Manipurgi Puwarida yot chungba madi yotki polam sing saba haukiba loijare thoram asigi aiba Thokchom Jogendrajit news editor amasung Kshetrimayum Chitrabhanu thoram puthokpa Gangte AD news lanthok sakiba Ngangom Kiran